Chaning penuga changai thembung da nokfet tawna ke tharaga kawrai ho ta da thembung a kadom da lengbiru bano thembung mathanta harauna is nahal makhaidi kawbaga amata khumbid banate ngasidi yam harauna kawbira ida onthokna nungai khreda ko amuktanga kawbira adi sirabasu pele hai saningna haima ta da thembung nachalna kawbaga amata khumdaba makhai nathanta murum sonduna leibiri babu sakhenbi kanagi wakhalno thembung khangprek khangna marai lalat tawna ibema nangi singlo saktam ubada nabung aidi pungaw ngawredo saning noaga haima maida nachal aise minadine kege moirang leibakta ai muktiba leitre hainari banido irang leina noaga hairakpa wani thembungna kadaidagi makhoina ne kalaktuna tawriba ichal ibe magi phajabadi kariga changdamnagani numidang wairamgi tamyana kori chelakpa matam phuina horakpa nonghogi marakta kautagi nungshit nami bana riri humlakpa matam sangbanaraba unawana marakta panba tayalda koraugi mangalna yaibada phajaba adubudi ibe ma chaning na hena phajaido phagi tawna ngangi makhoi ahumda nokminei penu mathanta sonjari isabi ibungo khomba udababu mafam kaida chatkraba zatno ta da thembungda hangsi hairabasu ikaido aigi unbi pukning asi onthokna langtakna khredako thembung lona chaning da hairai ibe ma penusi itaw khomba udabada leiba yadra malin he yengone tawrise nungsidre yengone he penuna isabi ibungo thembunga wari sanabiramuko ai aswai fawbadang pale ma bulakpra yenglugedo chaning ibung khombabu poirei kaida yangdaw khongdoi ihun tambi khrabano thembung nungaitana itaw ibungo khombadi laloi hanjabagi mapari nongyai niroi hanbaga nataroi penuga hauja kharai puduna tenga yumgaduna punsigi leipun oiduna yumlep char semkhigadauri tabada itaw ibungogi pai makhaina nungaitraduna khadombi thinduna ada tala pamel magi makhongda penu masumlangi awa potlum puduna tumina leiriba asini penu mathai nungaitana changai aduga tumina leptuna lei chaningna penuda khoinau itanung shibi manja masumlangi unbi pukning nungaitana nura maithong khegumlang pai mawa khalang takna bigano khudombina thillaga tu ada tala pamel magi makhongda moirangi miwa michanaduna ibe mana shumlangi ihullang da thuba chiklagumna leiribase penuna mamai leithoktuna yengi khombagi matau ubada mathai nungaitana hi kari matau langono nahal makhaidi ningol oibi aibu uraga harau mathoika momon minoka loinana taramna tawbibani adubu ngasidi aibu uraga thamoi tharum tau tilang maisonana leibadi kege kanagi moirang kanagi wachanarabano haimni taroi thembungna ichal ibema nungshibi thoina pukning waraubagini laloi hanjabagi maparina ibemaga haija kharai puduna tenga yumga gidore haiduna kege moirang leipung yakabada warina badu itauna taduna thamoi tharum tawkhibanine saningna khoinau itanung shibi moirangi nongyai chinthiba nupina pamdami pauthok khaina kangdrum makhol thokpuna sangbai natatpa magi yawabu wachanaba haunabra ikhoinau itanung shibi manjanakta chatuna
ꯊꯃꯣꯏ ꯀꯤꯁꯤ ꯊꯣꯛ ꯑꯁꯦꯡꯕ ꯌꯥꯋꯥꯕꯨ ꯐꯤꯒꯩ ꯁꯦꯡꯅ ꯅꯨꯡꯁꯤ ꯆꯤꯂꯣꯛꯅꯔꯨꯕꯅ ꯐꯒꯅꯤ ꯌꯩꯇꯥꯔꯣꯏ꯫ ꯊꯦꯝꯕꯨꯡꯅ ꯑꯆꯨꯝꯕꯅꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯈꯣꯏꯊꯨꯝꯅꯔꯕ ꯋꯥꯍꯩꯅ ꯏꯇꯥꯎ ꯏꯕꯨꯡꯉꯣꯒꯤ ꯊꯃꯣꯏ ꯐꯥꯊꯔꯨꯗ꯭ꯔꯕꯗꯤ ꯅꯕꯥꯅꯤ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯕ ꯇꯥꯔꯦꯗꯣ꯫ ꯄꯦꯅꯨ ꯋꯥ ꯉꯥꯡꯉꯝꯗꯅ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯅꯨꯡꯉꯥꯏꯔꯦꯗ, ꯄꯦꯅꯨꯁꯨ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅꯗꯤ ꯑꯩꯁꯨ ꯆꯅꯤꯡꯁꯦ ꯑꯥꯗꯒꯤ ꯎ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯄꯨꯁꯤꯜꯂꯒ ꯃꯥꯒꯤ ꯑꯔꯦꯞꯄ ꯑꯃ ꯂꯧꯗꯕ ꯌꯥꯗ꯭ꯔꯦꯗꯣ꯫ ꯆꯅꯤꯡ ꯀꯦꯅ ꯅꯨꯡꯁꯤꯅ ꯍꯩꯃꯥ ꯇꯥꯗ ꯊꯦꯝꯕꯨꯡ, ꯀꯔꯤꯅꯣ ꯏꯇꯥ ꯄꯦꯅꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯇꯕꯨ ꯌꯦꯡꯉꯒ ꯏꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯕꯤꯔꯤꯕꯕꯨ? ꯊꯦꯝꯕꯨꯡ ꯍꯥꯏꯐꯦꯠ ꯈꯪꯂꯞ ꯇꯧꯅ ꯏꯇꯥꯎ ꯈꯣꯝꯕꯒꯤ ꯈꯟꯕꯗ ꯅꯈꯣꯏ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯃꯟꯗꯦꯗ ꯏꯕꯦꯝꯃ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯀꯌꯥꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯄ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯥꯏꯔꯕ ꯃꯆꯥꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯒ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯑꯣꯟꯈꯤꯕ, ꯑꯃꯨꯛ ꯀꯞꯁꯤꯟꯅꯔꯛꯂꯒ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯊꯋꯥꯏꯅ ꯄꯦꯟꯒꯗꯒꯦꯅꯦ? ꯆꯅꯤꯡ ꯅꯨꯡꯁꯤꯅ ꯍꯩꯃꯥ, ꯃꯤꯒꯤꯗꯃꯛ ꯃꯄꯤꯒ ꯇꯥꯔꯤ ꯃꯥꯜꯂꯦꯅꯦꯍꯦ ꯅꯨꯄꯥꯅꯕꯣ꯫ ꯊꯦꯝꯕꯨꯡꯅ ꯑꯃꯨꯛ ꯅꯪꯁꯨ ꯑꯁꯨꯝ ꯍꯥꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯤꯀꯣ ꯆꯅꯤꯡ? ꯍꯣ ꯆꯅꯤꯡ! ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯊꯣꯔꯛꯏ ꯊꯦꯝꯕꯨꯡꯗꯨ꯫ ꯆꯅꯤꯡꯅ ꯍꯣ ꯏꯕꯨꯡꯉꯣ, ꯃꯤꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯇꯧꯒꯗꯧꯕ ꯅꯠꯇꯦꯁꯦ꯫ ꯂꯩꯕꯥꯛꯇ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥ ꯀꯅꯥꯒꯤ ꯆꯤꯡꯂꯧ ꯁꯛꯇꯝ ꯎꯔꯨꯕꯅ ꯂꯥꯏꯔ ꯑꯗꯣꯜ ꯇꯥꯔꯕꯤ, ꯄꯂꯦꯝꯅ ꯅꯥꯎꯌꯣꯛꯇꯕꯤ, ꯄꯟꯊꯧꯅ ꯅꯥꯎꯀꯣꯟꯗꯕꯤ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯕ꯭ꯔꯥ? ꯃꯁꯥꯒꯤ ꯃꯔꯥꯜꯗꯤ ꯈꯪꯗꯅ꯫ ꯁꯣꯝꯗꯁꯨ ꯄꯦꯅꯨꯅ ꯏꯁꯥꯕꯤ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯤꯍꯧꯔꯣꯀꯣ ꯅꯨꯡꯁꯤꯕ, ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯗꯒꯤ ꯅꯨꯡꯁꯤꯅ ꯁꯨꯝꯂꯥꯡꯒꯤꯗꯃꯛꯇ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯔꯣꯜ ꯅꯨꯡꯗ ꯌꯥꯏꯕꯤ ꯑꯁꯦ ꯊꯥꯈ꯭ꯔꯒꯦꯀꯣ ꯅꯨꯡꯁꯤꯕ꯫ ꯀꯞꯅ ꯀꯞꯅ ꯆꯠꯈꯤ꯫ ꯈꯣꯝꯕ ꯇꯥꯟꯅꯔꯒ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯈꯥꯝꯃꯤ꯫ ꯈꯣꯝꯕ ꯅꯨꯡꯁꯤꯅ ꯏꯁꯥꯅꯧ ꯑꯣꯏꯕꯤ ꯅꯍꯥꯛꯄꯨ ꯉꯥꯏꯈꯣ, ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯒꯤ ꯌꯥꯋꯥꯕꯨ ꯄꯥꯏ ꯃꯁꯦꯂꯣꯏ ꯅꯤꯛꯇꯅ ꯅꯥꯄ ꯆꯤꯛꯅ ꯃꯇꯥꯈꯣ꯫ ꯏꯁꯥꯅꯧ ꯑꯣꯏꯕꯤ ꯅꯍꯥꯛꯇꯤ ꯈꯣꯝꯕ ꯑꯩꯒꯤ ꯑꯌꯨꯛꯀꯤꯅ ꯀꯣꯔꯧꯅꯤ, ꯅꯨꯃꯤꯗꯥꯡꯒꯤꯅ ꯊꯥꯖꯅꯤ, ꯑꯗꯨꯕꯨ ꯅꯨꯔꯥ ꯑꯣꯏꯕꯤ ꯅꯪꯒꯤ ꯄꯂꯦꯝ ꯄꯟꯊꯧꯒ ꯂꯥꯂꯣꯏ ꯍꯟꯖꯕꯒꯤ ꯃꯄꯥꯔꯤ ꯅꯣꯡꯌꯥꯏ ꯏꯔꯣꯏ ꯍꯟꯕꯒ꯫ ꯋꯥ ꯂꯣꯏꯗ꯭ꯔꯤꯉꯩ ꯄꯦꯅꯨꯅ ꯏꯁꯥꯕꯤ ꯃꯤꯋꯥ ꯃꯤꯆꯥꯟꯅꯕꯤꯔꯒ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯕꯨ ꯑꯀꯥꯎ ꯄꯔꯩꯅꯕꯤꯒꯦ ꯈꯟꯕꯤꯕ ꯅꯤꯄꯥ ꯑꯣꯏꯕꯒꯤ ꯊꯃꯣꯏꯔꯥ? ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯌꯥꯋꯥ ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯕꯤꯔꯕꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯒꯤ ꯌꯥꯋꯥꯁꯨ ꯇꯤꯂꯥꯡ ꯃꯥꯕꯨ ꯇꯁꯣꯠꯅ ꯄꯥꯏ ꯃꯈꯩꯅ ꯇꯥꯕꯤꯁꯤꯗꯣ ꯏꯁꯥꯕꯤ꯫ ꯈꯣꯝꯕꯅ ꯏꯁꯥꯅꯧ꯫ ꯄꯦꯅꯨ ꯃꯈꯥ ꯇꯥꯔꯛꯏ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯕꯨ ꯅꯥꯎꯌꯣꯛꯄꯤ ꯄꯣꯛꯇꯕꯤ ꯄꯂꯦꯝ ꯑꯣꯏꯕꯤ ꯃꯍꯥꯛꯅꯤ, ꯅꯣꯡꯌꯥꯏ ꯑꯣꯏꯕ ꯃꯍꯥꯛꯀ ꯂꯣꯟꯅ ꯂꯧꯇꯨꯅꯗꯨꯅ ꯇꯦꯡꯅ ꯌꯨꯝꯀꯥꯟꯕ, ꯑꯗꯨꯕꯨ꯫ ꯋꯥ ꯂꯣꯏꯗ꯭ꯔꯤꯉꯩ ꯈꯣꯝꯕꯅ ꯑꯗꯨꯕꯨ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯍꯥꯏꯔꯕꯅꯤꯅ ꯏꯁꯥꯅꯧ ꯑꯣꯏꯕꯤ ꯅꯪꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯥ? ꯄꯦꯅꯨ ꯅꯨꯡꯉꯥꯏꯇꯅ ꯏꯁꯥꯕꯤ꯫ ꯈꯣꯝꯕ ꯐꯔꯦ, ꯑꯩꯗꯤ ꯂꯥꯏꯔ ꯃꯆꯥ ꯑꯣꯏꯕꯅ ꯏꯁꯥꯅꯧ ꯑꯣꯏꯕꯤ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗꯕꯀꯣ꯫ ꯑꯣ ꯇꯣꯜꯂꯤꯗꯀꯣ ꯍꯦ ꯂꯥꯏꯔꯕ꯫ ꯄꯦꯅꯨ ꯀꯞꯅ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯄꯟꯊꯧ ꯁꯨꯃꯥꯡ ꯃꯊꯧꯕꯨꯡꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯍꯥꯞꯇꯨꯅ ꯆꯨꯉꯧ ꯑꯍꯨꯝꯅ ꯂꯦꯡꯗꯥꯕ ꯎꯔꯦꯡ ꯈꯤꯟꯗꯨꯅ ꯍꯥꯏꯖ ꯈꯔꯥꯏ ꯄꯨꯗ꯭ꯔꯤꯗꯣ ꯏꯁꯥꯕꯤ? ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧꯅ ꯅꯣꯡꯌꯥꯏ ꯏꯃꯥꯕꯨ ꯌꯥꯗꯦꯗꯣ꯫ ꯈꯣꯝꯕ ꯀꯞꯅꯤꯡꯕ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯁꯥꯅꯧ ꯏꯌꯨꯝ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯇ ꯍꯥꯏꯒꯦ ꯇꯧꯒꯦꯗ ꯉꯝꯕ ꯂꯥꯂꯣꯏ ꯍꯟꯖꯕꯅꯤꯅꯦ, ꯑꯗꯨꯅ ꯅꯪꯒꯤ ꯄꯟꯊꯧꯁꯨ ꯂꯥꯂꯣꯏ ꯍꯟꯖꯕꯒꯤ ꯌꯥꯋꯥ ꯃꯤꯆꯥꯟꯈꯤꯒꯅꯤꯗꯣ꯫ ꯏꯁꯥꯅꯧ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯅꯪꯕꯨ ꯄꯥꯈꯪ ꯑꯩꯒꯤ ꯊꯨꯞꯂꯕ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟꯗ ꯅꯨꯡꯁꯤ ꯏꯔꯤꯛ ꯈꯤꯛꯇꯨꯅ ꯑꯩꯇꯒꯤ ꯑꯣꯏꯖꯒꯦ ꯈꯟꯖꯔꯨꯕ꯫ ꯋꯥ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯈꯣꯝꯕꯒꯤ ꯃꯆꯤꯜꯗꯨ ꯃꯦꯟꯁꯤꯜꯂꯤ ꯄꯦꯅꯨꯅ꯫ ꯄꯦꯅꯨ ꯀꯞꯅ ꯏꯁꯥꯕꯤ ꯌꯥꯋꯥ ꯑꯗꯨ ꯉꯥꯏꯕꯤꯈꯣ꯫ ꯈꯣꯝꯕ ꯀꯞꯅ ꯍꯥꯏꯔꯛꯏ ꯈꯟꯖꯔꯨꯕ ꯄꯨꯝꯅꯃꯛ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯒꯨꯝ ꯑꯣꯏꯔꯕꯀꯣ ꯏꯁꯥꯅꯧ꯫ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯐꯥꯎꯕ
ꯃꯪꯗ꯭ꯔꯕ ꯂꯥꯏꯕꯛ ꯐꯕ ꯃꯥꯒꯤ ꯃꯗꯥꯏꯔꯦꯟ ꯑꯣꯏꯔꯨꯔꯣꯀꯣ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯗꯒꯤ ꯏꯁꯥꯅꯧ ꯅꯪꯒꯤ ꯌꯋꯥ ꯑꯗꯨ ꯄꯥꯈꯪ ꯑꯩꯒꯤ ꯅꯥꯞꯄ ꯇꯥꯌꯣꯟꯅꯔꯒꯦꯀꯣ ꯄꯦꯅꯨꯅ ꯏꯁꯥꯕꯤ ꯃꯈꯨꯠꯅ ꯈꯣꯝꯕꯒꯤ ꯃꯆꯤꯜ ꯃꯦꯜꯂꯤ ꯅꯨꯡꯁꯤꯅ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯅꯨꯔꯥ ꯑꯩꯒꯤ ꯈꯨꯖꯦꯡ ꯄꯥꯂꯣꯏꯅꯅ ꯀꯦꯒꯦ ꯊꯃꯣꯏ ꯈꯣꯡꯗ ꯏꯕꯨꯗꯧ ꯊꯥꯡꯖꯤꯡ ꯄꯟꯗꯨꯅ ꯄꯂꯦꯝ ꯉꯝꯁꯤ ꯋꯥꯁꯛꯅ ꯄꯟꯊꯧ ꯉꯝꯁꯤ ꯇꯦꯝꯁꯤꯡꯅ ꯁꯔꯤ ꯋꯥꯁꯛꯅꯈꯤꯕ ꯑꯀꯥꯎ ꯄꯔꯩ ꯅꯕꯤꯔꯕ꯭ꯔꯥ ꯄꯥꯝꯃꯨꯕ ꯈꯣꯝꯕꯅ ꯅꯨꯡꯁꯤꯅ ꯏꯁꯥꯅꯧ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯃꯊꯕꯥꯛꯇ ꯆꯦꯠꯅ ꯀꯣꯟꯕꯤ ꯃꯕꯥꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯞꯃꯤꯟꯅꯩ ꯄꯦꯅꯨꯅ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯊꯪꯂꯦꯟ ꯏꯃꯥꯟ ꯃꯆꯥ ꯄꯥꯝꯃꯨꯕ ꯉꯁꯤꯒꯤ ꯀꯣꯔꯧ ꯅꯨꯃꯤꯠꯇ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯄꯟꯊꯧꯒꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯃꯊꯧꯕꯨꯡꯋꯥꯏꯗ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯊꯧꯗꯨ ꯅꯨꯡ ꯑꯃ ꯈꯤꯟꯕꯤꯔꯝꯕ ꯋꯥ ꯂꯣꯏꯗ꯭ꯔꯤꯉꯩ ꯈꯣꯝꯕꯅ ꯍꯥ ꯀꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯏꯁꯥꯅꯧ ꯑꯣꯏꯕꯤ ꯅꯪꯒꯤ ꯄꯟꯊꯧ ꯁꯨꯃꯥꯡ ꯃꯊꯧꯕꯨꯡꯗ ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯅ ꯊꯧꯗꯨ ꯅꯨꯡꯗꯨꯝ ꯑꯃ ꯈꯤꯟꯕꯤꯔꯝꯕ ꯑꯗꯨꯅ ꯋꯥꯔꯝ ꯑꯣꯏꯗꯨꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯅꯉꯣꯟꯗ ꯑꯌꯦꯠ ꯑꯄꯟ ꯑꯣꯏꯔꯦ ꯑꯁꯤꯔꯥ ꯄꯦꯅꯨ ꯀꯞꯅ ꯏꯁꯥꯕꯤ ꯀꯥꯎꯉꯝꯗꯅꯁꯨ ꯀꯥꯎꯏꯗ ꯊꯧꯗꯨ ꯅꯨꯡꯗꯨꯝ ꯑꯗꯨꯗ ꯅꯨꯡꯇꯤ ꯅꯨꯡꯕꯨꯝ ꯈꯨꯗꯤꯡꯒꯤ ꯂꯥꯏꯖ ꯈꯨꯡꯂꯦꯟ ꯆꯥꯏꯕꯗ ꯊꯧꯗꯨ ꯑꯗꯨꯅ ꯄꯦꯠꯂꯕꯗꯤ ꯄꯥꯈꯪ ꯑꯣꯏꯕ ꯅꯍꯥꯛꯅ ꯄꯦꯅꯨ ꯑꯩꯕꯨ ꯑꯀꯥꯎ ꯄꯔꯩꯅꯔꯕꯅꯤ ꯈꯪꯕꯤꯌꯨ ꯍꯥꯏꯔꯝꯕꯗꯣ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯊꯧꯗꯨ ꯃꯥꯕꯨ ꯄꯦꯠꯇ꯭ꯔꯤꯗꯣ ꯈꯣꯝꯕ ꯁꯥꯎꯔꯞꯅ ꯊꯧꯗꯨ ꯃꯥꯅ ꯄꯦꯠꯇ꯭ꯔꯕꯁꯨ ꯅꯨꯔꯥ ꯑꯣꯏꯕꯤ ꯅꯈꯣꯏꯗꯤ ꯁꯦꯟꯗ꯭ꯔꯥꯒꯤ ꯑꯄꯦꯠꯄ ꯂꯩꯈꯣꯝꯒꯨꯝ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯋꯥ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯄꯦꯅꯨꯅ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯊꯪꯂꯦꯟ ꯏꯃꯥꯟ ꯃꯆꯥ ꯄꯥꯝꯃꯨꯕ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯒꯤ ꯌꯋꯥ ꯑꯁꯤꯁꯨ ꯃꯇꯥꯕꯤꯌꯨꯗꯣ ꯄꯣꯛꯇꯕꯤ ꯄꯂꯦꯝꯒ ꯅꯣꯡꯌꯥꯏꯃꯥꯒ ꯂꯧꯇꯨꯅꯔꯕꯁꯨ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧꯒꯤ ꯌꯋꯥꯁꯨ ꯀꯥꯎꯕꯤꯔꯕ꯭ꯔꯥ ꯈꯣꯝꯕ ꯅꯨꯔꯥ ꯑꯣꯏꯕꯤ ꯅꯪꯒꯤ ꯄꯟꯊꯧꯒꯤ ꯀꯔꯤ ꯌꯋꯥ ꯄꯦꯅꯨꯅ ꯁꯥꯕꯤ ꯃꯥꯟꯖ ꯄꯥꯝꯃꯨꯕ ꯀꯥꯎꯉꯝꯗꯅꯁꯨ ꯀꯥꯎꯏꯗ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧꯅ ꯈꯩꯔꯤ ꯂꯧ ꯇꯥꯕ ꯃꯇꯝꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯏꯕꯨꯗꯧ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯗ ꯄꯥꯈꯪ ꯑꯣꯏꯕ ꯅꯪꯒꯤ ꯄꯟꯊꯧꯒ ꯅꯨꯔꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯄꯟꯊꯧꯒ ꯅꯆꯥ ꯏꯆꯥ ꯄꯤꯅꯗꯨꯅ ꯉꯥꯏꯁꯦꯜ ꯑꯣꯏꯁꯤ ꯍꯥꯏꯅꯗꯨꯅ ꯏꯕꯨꯗꯧ ꯊꯥꯡꯖꯤꯡ ꯄꯟꯗꯨꯅ ꯁꯔꯤ ꯋꯥꯁꯛꯅꯈꯤꯕ ꯏꯁꯥꯕꯤ ꯑꯀꯥꯎ ꯄꯔꯩꯅꯕꯤꯔꯕ꯭ꯔꯅꯦ ꯈꯣꯝꯕ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯊꯋꯥꯏꯒꯤ ꯃꯕꯦꯝꯃ ꯅꯨꯡꯁꯤꯕꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯃꯁꯥꯏꯒꯣꯜꯗ ꯏꯪꯅ ꯁꯖꯤꯛꯀꯨꯝ ꯉꯥꯜꯂꯤꯕꯤ ꯏꯁꯥꯅꯧ ꯃꯣꯏꯔꯥꯡ ꯆꯅꯨꯔꯥꯁꯤꯡ ꯑꯃꯗꯤ ꯀꯦꯒꯦ ꯄꯥꯈꯪꯁꯤꯡꯒꯤ ꯌꯋꯥ ꯃꯤꯆꯥꯟꯅꯔꯨꯕꯅ ꯏꯁꯥꯅꯧ ꯑꯣꯏꯕꯤ ꯅꯪꯒꯤ ꯌꯋꯥꯕꯨ ꯄꯦꯅꯨꯅ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯄꯥꯝꯗꯕ ꯃꯥꯒꯤ ꯃꯀꯥꯗ ꯋꯥꯏꯊꯨꯡꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯥꯒꯤ ꯇꯦꯔꯥꯒꯤ ꯃꯣꯟꯄꯥꯛꯇ ꯁꯥꯏꯕ ꯇꯤꯡꯈꯪꯒꯤ ꯃꯁꯛꯅꯤꯗꯣ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯕ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯀꯥꯗ ꯋꯥꯏꯊꯨꯡꯖꯗꯨꯅ ꯁꯥꯗꯨ ꯌꯥꯡꯒꯦ ꯃꯊꯛꯇ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯃꯇꯪ ꯃꯥꯟꯖ ꯅꯪꯒꯤ ꯊꯧꯒꯜ ꯐꯪꯖꯔꯒ ꯌꯥꯏꯕꯤ ꯑꯁꯦ ꯊꯥꯖꯈꯤꯒꯦꯅꯦ ꯄꯥꯝꯃꯨꯕ ꯈꯣꯝꯕ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ ꯏꯁꯥꯅꯧ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ ꯈꯣꯝꯕ ꯑꯩꯅ ꯏꯁꯥꯅꯧ ꯑꯣꯏꯕꯤ ꯅꯪꯒꯤꯗꯃꯛꯇ ꯆꯤꯡꯖꯥꯎꯒꯨꯝ ꯂꯩꯔꯤꯉꯩ ꯏꯌꯨꯝ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯇ ꯀꯅꯥꯅ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯒꯅꯤꯅꯦ ꯏꯁꯥꯅꯧ ꯄꯦꯅꯨ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯃꯥꯟꯖ ꯅꯪꯕꯨ ꯂꯣꯌꯨꯝꯕ ꯃꯤꯒꯤ ꯆꯥꯗꯤ ꯏꯊꯪꯂꯦ ꯅꯍꯥꯛꯅ ꯂꯦꯡꯗ꯭ꯔꯕ ꯇꯂꯥ ꯄꯥꯃꯦꯜ ꯑꯣꯏꯅ ꯂꯦꯞꯄꯤꯌꯨꯗꯣ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯅ ꯇꯥꯡꯖꯕꯤ ꯎꯔꯤ ꯑꯣꯏꯅ ꯏꯅꯤꯡ ꯇꯝꯅ ꯌꯦꯠꯆꯒꯦ ꯅꯨꯡꯁꯤꯕ